mayam ngasi je shonibar habdi Saturday ngasi aigi nungaiba numit ama haiba tare ngasi je aigi Manipurdagi kartan leiba ado kartan da ji akhoi ojana dai post office te tharakpani speed post tawna ado numit sang changare haibadi numit 15 ni ngasi ga loge numit 13 ni sure kotan je akhoi sida ngasi di nong yam chure lamben ga je amta isingna loire ado mayam ai haji post office ki akhoi dada do haibdi maitei ni mana phone tawre nangki poche lae haidana ado haji photo receive taw chali mayam makha nganjarake ngasi yam nungai monse kartan thungnabagi ado mayam makha de nganjarake am se akhoi lamben ni akhoi lamben je block thade tawri ado nong chubada thabak se tawba yadan leire ado lamben yam phatte tawise thabak tawbani na hayeng lamben je semna loya kan dadi adum pharakani khali da mayam yengminasi ngahale ga khoi dada yurani ma phone tawrame ai machinda dugan machinda lepa maidana ado mayam yengsi ngasi kharadi nungai wakhanje da lepe mayam machi khoi machin changpham ni thondai tawra khoi jum changdoi ni ado achwai da lepa mai khoi dada duna khoi jwai da lepe mayam amuk dada la ga mu yenghanjarake mayam khoi dada lae asilagi poto da sini mayam khoi jan tharak pani che kartal laure haji kartal ji puna chatlaga hangdonga mayam da mu enghanjarake khoi jan tharak pani yam nungai haibdi oja da aina haningai dana yamna haibdi yam haraujaba penjel haibdare khoi jana yam tawbi aigi tamak ado mayam yengmina si makha da mu mayam haji yum yore si amu hangdoge kati do gaino mayam manung da mu sumaina yaure mayapta phiengo makha da manung da ma sumai yaure khoi jan yam luna packing to bi yo jana mayam manung da sumaina mu jawrame si makha da mayam mu simang toraga sina kaino si braso haibde khoi kartal phieng na be hidak ore mayo mayam silai de silai de mayam kartal che mayam kartal che silai de ama ani saya dia mayam kartal che em pai ma the mayam kartal che silai de namai tu ne mayam ngasi yam nungai mayam wakhan kartal yorak be wakhan yam nungai mayam ado mayam ai channel se monetize oire ado mayam na haibidi like share comment to view subscribe to view ado mayam ngasi gidi video je swai da loisalage bye